ngasi phongkiba tongan Manipuri se phongsing amasum thokiba thawdo wathok digi maru oibe I pausing khongwasaraga Manipur top channel gi maike digi myamda thamjagi hanbada edit college oni approve tawkraba college ama amot pana pik thale ekendrani government ki higher and technical department and now government ki grant in at state approve tawkraba khurai da leiba Siri Gauro Govinda Girls College asigi manungda amot pasingtana pik thale haina Manipur Press Club ta pangthokiba pawgi mifam amada college asigi anthropology department gi oza oidibi ekendrani na phongdokre maana makhatana haikibida mamang thagi kunga manga da government na lamdam sigi private college manga bu no government ki grant in at states ki thak singkhatki hairiba college asigi haukiba sahi English ngani taraga manga da gina taraga taruki Manipur University da phongkiba college statistics ki data singda sunglai leitaba oja sing oina hapa sing thengnare aduga ma ki maming asisu nauna MU da college statistics ki damak hapnaba authority singna thabiramdre MU gi authority singda hangluba da college asidagi tharakpa list adubu MU na college statistics ki record oina sanchin bani haiki sai kuntra hena thabak tawduna sel yamna phangjadraba oza makpo MU da list thabada yaudriba sigi matang da college ki authority singna mangon da oina onsinduna saibiki laibak thibadi matam sangna awaba khangduna oza oiraklaga pension phanggadaba hayeng ngairaba matam sida mangon da awaba pibisi noaiti hanasu makhataki amaromdana Delhi da dengue sandorakpagi sang hengalakle Saliba saye sida Delhi da dengue gi case lising amaga songma ga kuntra thengnare masigi manung October tha khakta da lising amaga sani thengna ki haina official report amana phongdorakli haukiba sahi marigi matamsida Delhi da khwaidagi sathibu oina dengue gi case asi hengalakpa thengnare Englishing aniga taraga taret ki October tha da national capital da dengue gi case lising aniga kungani thoi thengna ki November ama ningthokaba numita dengue na sikiba miyoy masing manga masi tharagi city sida sikiba miyoy masing asi taruk sukre English nganiga taraga taret ki matung tarakpada masina khwaidagi wangba masu oiri Vector borne disease asigi mari lainana South Delhi Municipal Corporation na thadurakiba report ta dengue gi case lising amaga sangwa ga kuntra ga taret laire masi October kuntra phawbagi record ne adubo masi English ngani ga taraga nipan gi sahi gi yengnaba matamda di khwaidigi wangbu oiri haina su report tawki atopa paw manamo political prisoners sing thadoknaba US amasum Indonesia na Myanmar military da taksinkre Scotland gi Glasgow da pangthokliba climate summit adudagi kharana thairaga US president Joe Biden amasum Indonesia gi president Joko Widodo hauzi Myanmar military na fazinduna thamliba political prisoners sing thadoknaba amadi violence ko eba thabak sing khudaktagi lepnaba akanma mongda taksinkre hiramasi gamari lainana White House na phongdokibada Myanmar hauzi oiriba phibamasi yamna lusilakli hauzi thokliba wathok asi matam sana lusin haudrabadi leba asigi phibam tambangam daba mongda lakpa yana leiri maramaduna Myanmar military na violence ki oiba thabak thawang sing khudakta leptuna amadi phajinduna thamliba political prisoners sing athupa matamda thadoktuna miyamna yaba lengak ama semnaba honagadabani say sigi February thadagi leba sigi military na khu tawduna power passion kibani military na power passion kiba numit adudagi hauraga hauzik phawbada leba asida violence ki oiba thawong kya thukli masi yamna lebak thibani Myanmar da leiriba miyamgi damak malem ki lebak singna ihenma miyeng sangduna thabak tawbagi matam oire Myanmar da hauzik oiriba phiba masida Association of Southeast Asian nation na paikhalakliba khongthang sing thagatningai oi hainasu paw sina makhatana phongdorakli atopa paw manamo journalist bu aki akhang pokwanbegi thabak Pakistan paksana sathari report Pakistan authority na leba aduda leiriba journalist na maning tamna mathau tawbuda ayet pakaya pibada natana Decronium cybercrime law gi makhara tuan maral sing pisinduna journalist bu aki akhang pokwanbegi thabak paksana sathari haina report singna phongdorakli media rights watchdog ki report matungina Pakistan mathau toriba journalist singi tungi maraibak tambangamdaba phibam amada leiri terrorist group singna journalist singda
mamang matamdagi target tawduna lakli masidagi hendoktuno government force amadi atopa agency kyana journalist singi ningtambada akaiba kya pidi laiba asida journalist singi mathakta crime kya sathari masi yamnamak laibak thiba thawong amane haukiba sai aniro masida laiba asida lairiba tuan tuan journalist kungo humdoi gi mathakta Decronium cybercrime law hairgasu khangnariba Pakistan Electronic Crime Act pansinduna jail da thajinkre authority na jail da thajinkraba journalist sing adu athubu matamda thadorongna khankraba su hauju phawbi oinadi thabak to onthokpa leitre laibak miyamda asumba paw phongdokluba journalist singi mathakta laktuna baga mari leinaba charge kya tawri amaromda laiba asida journalist sing hatpagi thodok kya thokre aduguma thodok sing adu da senariba mara leiba miyoi sing ngasi phawba mari leinaba singna serak pidri serak pibigi muta miat pasing adubu maning tamna leba adura sathok chasin tohole hiramasigi matang International Journalist Association amadi tuan rights group singna miyeng sangma mathautari haina pawsina makhatana su phungdorakli amaromdana malemda COVID-19 na maram oiraga sian kiba apun mamigi masing million manga sukre ngasidagi sahi aniromgi mamangdagi China da ihan hana safung lakiba coronavirus na malem gi lebak singda akan masaking pi kiba loinana hauju phawgi oina laiset asina malem na sian kiba apun mamigi masing million manga sukre haina report singna phungdok narakli report sing asigi matungina hanaga yengnaruba laina laiset asina mi sian bagi sang yam hanthakre covid vaccination gi matungda mi sibigi sang hantharakibani Malem yoina laina laisat asina nongmada sian bamigi masing lising nipan gi makhada lekre lebak singna makhata na vaccination gi thabak khongjel yang na sangsinba ngamliba makai laisat asina mi sian bagi sang mapung fana control to bangam miyam na su laina laisat asigi matang na haujikti aware oirabanina hanaga yengna rubada sandopki sang su yamna handakre haina su phungdorakli Atopa pawamana Gaza Stripta Israel na tank artillery sizinaduna akan mamong na attack sa takre malem gi lebak sing na Israel amasum Palestinians anigi marakta kuthok na bagi thaudok sing lep na bakhangan khrabasu Hamas na control tawduna leiriba Gaza Stripta Israel government force na tank artillery yauna nongthaktagi attack sa takre Palestinians singnasu Israel tamna rocket kya lepalaitana kapsilakli hiramasiga mari lainana Israel gi Prime Minister Naftali Bennett na phongdokibada ngamkhai gi sarukta Arab amasum Jew singi marakta kuthokna bagi thongdok sing lepalaitana thoktuna lakli Palestinians military sing Israel la lepalaitana rocket kapsinduna attack sa tharakhiba adugi pakhum piba oina Israel na Gaza Strip landarana ba phirep laukibane Israel na maram laitana atopa group singde attack sathabagi thabak ngasi phawbra tawba laitri adumaina ma Hamas group singna ka hen ma thabak thawong kya satharakliba si matam sana pakhum pi haudrabadi Israel miyam gi oina sauna akaiba lakadabana maram oiraga warplane sing yauna Gaza Strip attack sathakibani hainisu pawsna makhatana pali amaramdana Hamas group ki mathakta Israel government force na makhatana attack sathakigani Hamas na Gaza Strip thadok satkrabadi Israel na makhoigi phirep handokpa yai hairi amaromda hokiba numit khrane sida nakalani gi marakta thokiba kuthokna bagi thodok singda maram oiraga Palestinian sam hena siankhre aduga Israeli tare sikre Gaza da leiba building kya su attack sing aduna maram oiraga sauna amanga ta thokre haina su report tawri loshilakpo na tenma pawmana khanghaodana mai chaklakpadagi miyam mi painarure Philippines ki Manila da leiba adugi khwaidagi sawa hospital amada khanghaodana mai chaklakpadagi hospital aduda leidiba patient sing yauna miyoi kya mi painabaga loina hospital gi senthokna khre haiki COVID-19 gi patient su layengriba hospital adugi makha thangba sarukta mai adu khanghaodana chaklakhibani leiba khabadagi thawdu adur asu apana madi misi mina thogodre mai adu muthatna ba hona bada pung mangarom sangki haina fire fighter singna phongdokhibaga loina haujikti mapung phana control tawre so haidi Mai sakpagi thawdo aduna maram oiraga hospital adugi ayamba ka singna maikhu sing leiri amasum mari lainaba department sing athuba matamna hospital adudagi maikhu sing adu paithok hanana bagi dama khotna ba khangani khreso hairi hospital aduda hana layengduna leirama miyoi khra di khudaki oina top hospital transfer tokra sing adugi manungna surgery doctor taba miyoi anemadi neonatal intensive care unit
ꯊꯝꯂꯝꯕ ꯑꯉꯥꯡ ꯇꯔꯥꯒꯅꯤ ꯊꯣꯏꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ